ꯈꯨꯔꯨꯝꯖꯤ ꯃꯌꯥꯝ ꯈꯪꯅꯩ ꯇꯨꯖꯤꯅ ꯃꯌꯥꯝ ꯃꯐꯝꯗꯒꯤ ꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯃꯌꯥꯝꯗꯒꯤ ꯄꯨꯅ ꯂꯥꯛꯆꯔꯤꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯑꯇꯩꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯑꯗꯒꯤ ꯀꯩꯗꯧꯕꯒꯤ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯣꯜꯁꯤꯡꯒꯤ ꯃꯇꯥꯡꯗꯅꯦꯕ ꯁꯅ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯈꯥꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯃꯈꯛꯀꯤ ꯃꯇꯥꯡꯅꯤ ꯃꯥꯁꯦ ꯈꯥꯕ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤ ꯑꯐꯥꯎꯕ ꯑꯦꯛꯇꯔꯅꯤꯀꯣ ꯃꯍꯥꯛꯅ ꯀꯛꯆꯤꯡ ꯅꯤꯉꯣꯜ ꯑꯃ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯀꯦꯛ ꯏꯟꯅꯗꯦꯅ ꯇꯧꯅ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯩꯀꯩ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯁꯦꯡꯗꯣꯛꯀꯗꯧꯅꯤ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯐꯣꯔꯝꯅꯁꯨ ꯊꯤꯡꯒꯗꯧꯅꯤ ꯀꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯎꯅꯔꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯐꯝ ꯈꯤꯇꯪꯈꯛ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯈꯥꯕꯅ ꯃꯌꯥꯝꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯩꯀꯩ ꯃꯌꯥꯝꯅ ꯀꯩꯅꯣ ꯉꯥꯡꯅꯔꯛꯄꯗꯨꯗ ꯈꯥꯕꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃ ꯀꯩ ꯃꯌꯥꯝ ꯄꯥꯖꯔꯛꯀꯦꯕꯀꯣ ꯑꯩ ꯁꯦꯡꯗꯣꯛꯈꯤꯕ ꯂꯩꯇꯦ ꯀꯔꯤ ꯃꯔꯝꯒꯤ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯀꯛꯆꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯔꯒ ꯑꯩ ꯆꯠꯅꯩ ꯍꯥꯏꯕꯒꯤ ꯍꯪꯉꯣ ꯀꯛꯆꯤꯡꯒꯤ ꯃꯤꯁꯤꯡꯗ ꯁꯦꯡꯗꯣꯛꯄꯗꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯁꯦꯡꯗꯣꯛꯑꯣꯏ ꯀꯦꯛ ꯀꯛꯄꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕꯔꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄꯅꯦ ꯑꯩꯅ ꯖꯨ ꯊꯛꯆꯟꯗꯅ ꯏꯁꯩ ꯁꯤꯟꯖꯤꯟꯗꯅ ꯃꯌꯥꯝꯗ ꯌꯦꯠꯄ ꯅꯠꯇꯦ ꯆꯝꯅ ꯆꯠꯂꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕꯅꯦ ꯀꯛꯆꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯤ ꯀꯔꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯅ ꯇꯧꯔꯤꯗꯣ ꯍꯥꯟꯅ ꯊꯤꯒꯠꯂꯣ ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯛꯑꯣ ꯅꯨꯄꯤ ꯑꯅꯤ ꯅꯣꯡꯃꯇꯗ ꯍꯣꯡꯕꯗꯤ ꯁꯦꯡꯗꯣꯛꯍꯟꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯦꯜꯕꯝ ꯐꯤꯂꯝ ꯀꯨꯝꯃꯦ ꯍꯥꯏꯕꯒꯤ ꯆꯥꯟꯁ ꯂꯧꯔꯤꯔꯣ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯗ ꯈꯨꯕꯤꯅ ꯏꯔꯥꯡ ꯁꯥꯒꯠꯀꯅꯣ ꯆꯠꯅꯕꯤ ꯍꯥꯟꯅ ꯊꯤꯒꯠꯂꯣ ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯣ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯂꯤꯖꯦ ꯃꯩꯇꯩ ꯐꯤꯖꯣꯜ ꯅꯠꯇꯦ ꯄꯪꯌꯦꯡ ꯌꯦꯡꯖꯜꯂꯛꯀꯅꯣ ꯀꯣꯠ ꯂꯤꯠꯇꯕꯤꯗ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯂꯥꯛꯑꯣ ꯍꯥꯏ ꯃꯥꯒꯤ ꯋꯥꯐꯝꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯃꯥꯅ ꯍꯥꯏꯁꯤꯁꯨ ꯐꯖꯕ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯦꯁ ꯁꯦꯠꯀꯗꯧꯕꯅꯤ ꯈꯣꯠꯀꯗꯧꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯝꯕꯒꯤ ꯀꯩꯀꯩꯕꯨꯗꯤ ꯌꯥꯎꯔꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯐꯩꯖꯣꯝ ꯁꯦꯠꯄ ꯈꯣꯠꯄ ꯀꯥꯟꯅ ꯇꯧꯔꯤꯁꯤꯀꯣ ꯍꯣꯏ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤ ꯑꯥꯊ꯭ꯔꯁꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯦꯁ ꯐꯤꯖꯣꯜ ꯀꯩ ꯁꯦꯠꯀꯗꯧꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯐꯣꯡꯗꯣꯛꯏꯁꯤ ꯁꯤꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤꯀꯣ ꯖꯥꯔꯥꯖꯦꯟꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯃꯈꯛ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦꯕ ꯃꯥꯒꯤ ꯋꯥꯔꯣꯜꯁꯦ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯁꯂꯥꯏ ꯀꯛꯆꯤꯡ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯀꯣ ꯖꯨꯟꯒꯤ ꯇꯥꯡ 3, 2025 ꯈꯪꯍꯟꯖꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯂꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯈꯣꯝꯕꯗꯣ ꯇꯣꯛꯄꯤꯔꯣ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯋꯥꯕ ꯈꯔ ꯁꯥꯐꯔꯛꯄꯒ ꯂꯥꯟ ꯑꯃꯨꯛ ꯅꯪꯂꯦ ꯑꯃꯨꯛꯁꯨ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯃꯥꯌꯣꯛꯅꯕꯒꯤ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯕ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯍꯥꯟꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯨꯟꯅ ꯄꯥꯡꯃꯤꯟꯅꯈꯤꯁꯤ ꯀꯛꯆꯤꯡꯗ ꯆꯠꯅꯩ ꯆꯠꯅꯗꯦ ꯂꯣꯟ ꯈꯣꯏ ꯂꯣꯏꯁꯅꯤ ꯁꯦꯗꯨꯜ ꯀꯥꯁꯅꯤ ꯑꯃꯨꯛ ꯍꯥꯏꯗꯅ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯤꯁꯦ ꯇꯧꯕꯤꯔꯅꯨ ꯆꯠꯅꯕꯤ ꯍꯥꯏꯔꯤꯁꯦ ꯑꯩ ꯏꯁꯥꯅ ꯁꯦꯝꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯅ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ ꯀꯛꯆꯤꯡꯗ ꯀꯦꯛ ꯀꯛꯄ ꯈꯨꯗꯣꯞ ꯁꯤꯟꯅꯕ ꯑꯃꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯂꯣꯌꯝꯕꯅ ꯂꯣꯌꯝꯕꯤꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯅꯗꯦ ꯑꯐꯕ ꯊꯕꯛꯇ ꯃꯇꯧ ꯇꯝꯁꯤ ꯐꯠꯇꯕ ꯊꯕꯛꯇ ꯈꯨꯗꯨꯡ ꯏꯟꯕ ꯇꯣꯛꯂꯁꯤ ꯂꯨꯍꯣꯡꯕꯗ ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯃꯌꯥꯝ ꯆꯪꯍꯟꯕꯗꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕꯀꯌꯥ ꯄꯣꯛꯄꯗꯒꯤ ꯂꯨꯍꯣꯡꯗꯅ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯦ ꯃꯁꯤꯒꯨꯝꯕ ꯀꯌꯥꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯇꯨꯡꯗ ꯀꯔꯤ ꯆꯩꯊꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯃꯁꯨ ꯈꯟꯊꯃꯤꯟꯅꯁꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯈꯔ ꯈꯖꯤꯛ ꯀꯣꯛꯅꯕ ꯂꯨꯍꯣꯡꯕꯗ ꯑꯔꯦꯝꯕꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯍꯟꯗꯅꯕ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯅꯤ ꯂꯨꯞ ꯀꯌꯥꯅ ꯄꯤꯔꯤꯕ ꯄꯥꯎꯖꯦꯜꯗꯤ ꯃꯁꯤꯗ ꯈꯨꯗꯩ ꯁꯦꯠꯄ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯃꯃꯥꯡꯉꯩꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯣ ꯁꯟ ꯒꯥꯔꯤꯗ ꯂꯨꯍꯣꯡꯕ ꯆꯠꯂꯣ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣ ꯍꯥꯏꯕꯔꯣꯝꯗ ꯄꯨꯊꯣꯛꯄꯤꯒꯅꯨ
ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯩꯇꯩ ꯃꯤꯇꯩ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯋꯥꯡꯃꯗ ꯀꯣꯠ ꯁꯨꯏꯠ ꯇꯥꯏ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯁꯨ ꯇꯧꯔꯣꯏꯁꯤ ꯑꯩꯈꯣꯏ ꯏꯒꯤ ꯏꯔꯝ ꯊꯤꯔꯁꯤ ꯄꯥꯒꯤ ꯄꯔꯝ ꯊꯤꯔꯁꯤ ꯏꯄꯨꯒꯤ ꯄꯨꯔꯝ ꯈꯪꯂꯁꯤ ꯏꯄꯨ ꯂꯥꯏꯗꯤ ꯑꯍꯛꯄ ꯏꯄꯨ ꯂꯥꯏꯗꯤ ꯑꯔꯨꯞꯄ ꯏꯄꯥ ꯂꯥꯏꯗꯤ ꯑꯍꯛꯄ ꯏꯄꯨ ꯂꯥꯏꯗꯤ ꯑꯔꯨꯞꯄ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯍꯟꯖꯤꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯈꯪꯍꯟꯖꯔꯤꯕꯅ ꯃꯌꯦꯡꯆꯥ ꯔꯥꯖꯦꯟ ꯀꯛꯆꯤꯡ ꯂꯨꯆꯤꯡꯄꯨꯔꯦꯟ ꯁꯂꯥꯏ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯀꯛꯆꯤꯡ ꯍꯥꯏꯁꯤꯅꯦꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯔꯥꯖꯦꯟꯅ ꯍꯥꯏꯈꯤꯕꯁꯤꯗ ꯀꯛꯆꯤꯡꯗ ꯀꯦꯛ ꯀꯛꯄ ꯈꯨꯗꯣꯞ ꯁꯤꯟꯅꯕ ꯑꯃꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯂꯣꯏꯃꯒꯤ ꯃꯌꯨꯝꯗ ꯆꯠꯅꯗꯦ ꯍꯥꯏꯕ ꯑꯃ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯦꯀꯣ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯈꯣꯠꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏ ꯁꯃꯥꯖꯅ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯒ ꯍꯧꯖꯤꯛ ꯀꯦꯛ ꯀꯛꯄ ꯈꯣꯠꯄꯒ ꯇꯧꯅꯔꯛꯏꯁꯤꯅꯤ ꯃꯇꯝꯗ ꯇꯧꯅꯔꯝ ꯄꯣꯠꯇꯦ ꯍꯧꯖꯤꯛ ꯇꯧꯅꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯎꯅꯩ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯤ ꯇꯧꯗꯅꯕꯅꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯤꯁꯤ ꯂꯨꯞ ꯀꯌꯥꯅ ꯊꯤꯡꯉꯤꯁꯤꯁꯨ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯗ ꯑꯩꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯤ ꯇꯧꯅꯩ ꯑꯩꯁꯨ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯁꯤ ꯃꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃꯅ ꯍꯧꯗꯣꯛꯑꯝꯕꯗꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯆꯪꯅ ꯈꯟꯕ ꯈꯣꯠꯄ ꯇꯧꯅꯕ ꯁꯦꯟ ꯃꯌꯥꯝ ꯆꯪꯕꯗꯒꯤ ꯂꯨꯍꯣꯡꯕ ꯉꯝꯗꯕ ꯇꯟꯅꯗꯅ ꯇꯧꯕ ꯑꯗꯩ ꯑꯎꯟꯄꯣꯠ ꯑꯆꯧꯕ ꯑꯎꯟꯄꯣꯠ ꯄꯤꯕ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯀꯩ ꯑꯃ ꯇꯧꯕ ꯃꯌꯥꯝꯁꯨ ꯎꯔꯨꯕꯗ ꯂꯨꯍꯣꯡꯕ ꯇꯟꯅꯗꯅ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂ ꯀꯥꯟꯗ ꯁꯦꯜ ꯆꯪꯗꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯟꯁꯤꯡ ꯑꯁꯤ ꯀꯟꯅꯅꯕ ꯃꯩꯇꯩꯁꯤꯡꯁꯤ ꯁꯨꯝ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯃꯤꯁꯤꯡ ꯌꯥꯝꯃꯣꯏꯗꯣꯏꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯨ ꯑꯃ ꯑꯅꯤ ꯑꯗꯨꯅ ꯇꯧꯅ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯨ ꯁꯨꯝ ꯍꯟꯊꯔꯛꯂꯦ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯅ ꯊꯣꯛꯂꯛꯏꯁꯤꯅꯦꯕ ꯁꯨꯝ ꯃꯌꯥꯝꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯩꯀꯩ ꯃꯌꯥꯝ ꯑꯃꯅ ꯁꯨꯝꯕ ꯊꯝꯃꯛꯄꯅꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯃꯤꯅ ꯍꯥꯟꯅ ꯃꯤꯁꯨ ꯇꯧꯅꯩ ꯑꯩꯁꯨ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯁꯤ ꯑꯐꯕ ꯃꯇꯧ ꯇꯝꯁꯤ ꯐꯠꯇꯕꯩ ꯃꯇꯧꯗꯨꯗꯤ ꯇꯧꯒꯨꯝꯁꯦ ꯃꯤꯅ ꯇꯧꯅꯩꯌꯦꯅ ꯃꯤꯅ ꯍꯥꯟꯅ ꯇꯧꯅꯩ ꯃꯤꯁꯨ ꯇꯧꯅꯩ ꯆꯠꯅꯩꯌꯦꯅ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯁꯨꯝ ꯏꯟ ꯂꯩꯇꯥꯗꯤ ꯐꯠꯇꯕꯗꯨꯒꯤ ꯃꯇꯧ ꯁꯨꯝ ꯇꯝ ꯂꯩꯇꯥꯗꯤ ꯏꯟꯇꯥꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯗ ꯆꯥꯎꯈꯠꯄ ꯑꯐꯕꯗꯨ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯉꯝꯕ ꯊꯥꯛꯇ ꯇꯧꯕꯗꯣ ꯑꯗꯒꯤ ꯑꯩꯅ ꯉꯝꯖꯕ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯑꯩꯅ ꯉꯝꯕ ꯊꯥꯛꯅꯦꯅ ꯇꯧꯅꯕ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯗꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯁꯨꯝ ꯃꯌꯥꯝꯁꯤꯗꯒꯤ ꯐꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯐꯤꯂꯝ ꯏꯁꯇꯥꯔꯁꯤꯡ ꯀꯩꯀꯩꯁꯤꯗꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝꯀꯣ ꯃꯈꯣꯏꯗꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯣꯏꯅ ꯇꯧꯕꯁꯤꯡꯗꯨ ꯎꯔꯀꯥꯟꯗꯨꯗ ꯃꯇꯧ ꯇꯝꯅꯗꯦ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡ ꯀꯩꯀꯩ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯃꯣꯏ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯁꯃꯥꯖꯀꯤ ꯃꯤꯡꯁꯦꯟꯅꯦ ꯍꯥꯏꯅꯔꯤꯁꯤꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯃꯤꯅ ꯃꯇꯧ ꯇꯧꯅꯕ ꯑꯣꯏꯔꯁꯨ ꯑꯁꯨꯝꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯗꯤ ꯃꯇꯧ ꯇꯝꯗꯕꯤꯗ ꯑꯩꯈꯣꯏ ꯆꯠꯅꯕꯤꯗꯤ ꯌꯥꯝ ꯐꯖꯅ ꯇꯅꯥꯟ ꯇꯧꯕꯒꯤ ꯆꯠꯅꯕꯤꯁꯦ ꯇꯧꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯈꯥꯕꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯏꯁꯇꯥꯔ ꯑꯣꯏꯕ ꯃꯤꯁꯇꯔ ꯈꯥꯕꯁꯤꯁꯨ ꯃꯥꯒꯤ ꯃꯐꯝꯗꯨꯒꯤ ꯆꯠꯅꯕꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯅꯩ ꯈꯣꯠꯂꯤ ꯑꯗꯨꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯆꯠꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥ ꯍꯥꯏꯔꯤꯁꯤ ꯃꯇꯨꯡ ꯏꯟꯅꯗꯤꯀꯣ ꯑꯗꯣ ꯋꯥꯐꯝꯁꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯋꯥꯐꯝꯗ ꯍꯥꯏꯖꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯨ ꯀꯛꯆꯤꯡ ꯅꯤꯉꯣꯜ ꯅꯨꯄꯤꯅꯤ ꯂꯧꯔꯤꯁꯤꯀꯣ ꯑꯗꯣ ꯑꯩꯁꯨ ꯀꯛꯆꯤꯡ ꯅꯨꯄꯤꯅꯤ ꯀꯛꯆꯤꯡ ꯋꯥꯔꯤꯗꯩꯅꯤ ꯑꯩꯁꯨ ꯂꯧꯔꯤꯁꯤ ꯑꯗꯣ ꯀꯛꯆꯤꯡ ꯂꯧꯕꯗꯣ ꯑꯩꯗꯤ ꯆꯍꯤ ꯇꯔꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯨꯍꯣꯡꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕꯤ ꯈꯣꯠꯄ ꯁꯨꯝꯕꯁꯤꯗꯤ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯣꯏꯕꯩꯔꯥ ꯀꯩꯗꯧꯕꯩꯅꯣꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯇꯦ ꯑꯗꯣ ꯈꯥꯕ ꯃꯆꯥꯗꯨꯁꯨ ꯑꯇꯣꯞꯄ ꯂꯝꯗꯩꯅꯦꯕ ꯃꯣꯏ ꯆꯠꯅꯩ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟ ꯆꯠꯅꯕꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯪꯉꯦ ꯅꯣꯏꯒꯤ ꯀꯛꯆꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯅꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯪꯉꯦ ꯃꯥꯅ ꯈꯪꯖꯕꯧꯗ ꯅꯍꯥꯟꯋꯥꯏ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯌꯨꯝ ꯀꯩꯅꯥꯗꯨ ꯏꯃꯨꯡꯃꯛꯇꯗ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯌꯨꯝꯗ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯒꯤ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝꯗ ꯀꯩꯗ ꯃꯃꯥꯟꯅꯕꯤ ꯈꯔ ꯑꯃꯅꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕ ꯀꯩ ꯈꯔ ꯑꯃꯅꯦ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕꯒꯤ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯍꯥꯏ ꯃꯃꯥꯡꯗꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛꯇꯤ ꯇꯧꯗꯦ ꯑꯗꯣ ꯈꯔ ꯑꯗꯨꯝ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯍꯥꯏ ꯃꯗꯨꯃꯛꯅ ꯃꯤꯒꯤ ꯋꯥꯈꯜꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯁꯅꯨꯀꯣ ꯑꯗꯣ ꯁꯨꯝꯕꯗꯤ ꯂꯩꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥꯅꯁꯨ ꯑꯗꯨꯝ ꯊꯝꯃꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯗꯤ ꯑꯁꯨꯝꯕꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯀꯩꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯄ ꯈꯣꯠꯄꯗꯨ ꯑꯩꯈꯣꯏꯗꯤ ꯇꯧꯈꯤꯗꯦ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯛꯆꯤꯡ ꯅꯤꯉꯣꯜ ꯂꯧꯏ ꯑꯩ ꯁꯦꯡꯗꯣꯛꯆꯔꯤꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ
ꯑꯩꯈꯣꯏꯒꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯈꯥꯕ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯨꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯕꯨ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯕꯒꯤ ꯃꯈꯥ ꯄꯣꯟꯅꯁꯨ ꯌꯥꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯅꯩꯀꯣ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯕꯗꯨ ꯅꯨꯄꯥ ꯃꯌꯨꯝꯅ ꯏꯟꯕꯩ ꯈꯣꯠꯄꯩ ꯑꯗꯨꯝ ꯇꯧꯅꯩꯗꯅꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯨ ꯏꯜꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯎꯔꯤꯕ ꯃꯤꯠꯌꯦꯡꯗꯤ ꯃꯌꯥꯝꯅ ꯎꯔꯤꯗꯤ ꯃꯥꯅ ꯑꯥꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗ ꯂꯣꯏꯔꯨꯝꯕꯅ ꯂꯣꯏꯔꯨꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯕꯣꯔ ꯀꯩꯅꯥꯅ ꯍꯥꯏꯁꯤꯅꯤꯀꯣ ꯆꯠꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯃꯗꯨꯃꯛꯇꯅ ꯕꯣꯔ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯕꯣꯔ ꯕꯥꯇꯣꯟ ꯆꯠꯄꯅ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯕꯣꯔ ꯕꯥꯇꯣꯟ ꯆꯠꯄꯒꯤ ꯑꯥꯔꯊꯗꯨ ꯑꯗꯨꯃꯥꯏꯅ ꯆꯠꯅꯔꯒꯗꯤ ꯕꯣꯔꯗꯨꯅ ꯑꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝ ꯆꯠꯂꯒꯗꯤ ꯑꯥꯔꯊ ꯊꯣꯛꯇꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯃꯤꯁꯇꯔ ꯈꯥꯕꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯀꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯇꯧ ꯇꯝꯖꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯐꯕꯔꯣꯝꯗ ꯑꯣꯏꯅ ꯃꯇꯧ ꯇꯝꯃꯤꯟꯅꯁꯤ ꯐꯠꯇꯕꯔꯣꯝꯗ ꯃꯇꯧ ꯇꯝꯒꯨꯝꯁꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯃꯌꯥꯝꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦꯀꯣ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯑꯗꯒꯤ ꯁꯣꯏꯈꯤꯕ ꯂꯥꯛꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯆꯨꯝꯅ ꯈꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯝꯕꯒꯤ ꯀꯩꯒꯤ ꯐꯖꯗꯕ ꯀꯩꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯉꯥꯡꯅꯒꯨꯝꯁꯤ ꯑꯐꯕ ꯃꯇꯧꯗꯃꯛ ꯇꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯒ ꯑꯩ ꯀꯪꯂꯩ ꯑꯦ ꯇꯨ ꯖꯦꯗꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ